manipurnews.channel mayamutram lokshari loina ngasi marwe pau pijari ahanbada pandam pau sedi marwe pau amtung lokhosage separate administration gi matang da cookie MLA sing amadi suda leiba cookie militant singa Guwahati da wata na khre cookie jo puruk ki oiba tokha lenga ama lehanana ba mokhoi gi demand gi matang da Manipur gi cookie MLA sing cookie loop sing amadi suspension of operation da leiba cookie militant group sing ngasi Guwahati da unaduna close door da wata na khre agency gi pauna hai Manipur gi irang tamna nemtharapaga iroinana cookie jo gi oiba separate administration ama leinana ba demand tawduna lakhi wapong gi matang da makata na kari kongjang lokot pa yabage haibagi matang da khanana bagi da cookie community miyoising hoki ba imjak sinamita gi hogduna asam gi konung Guwahati da matang lakna duna hotel ama da punna thunglakhi hotel asimakta da close door da ngasi wari sanakhiban maram oiraga kari gi matang da wari sanakhibage haibagi matang da sab na khangba ngamkide adumapu mifam adda saruk yakhiba miwe amana phongdorapagi matung inadi Manipur da cookie jo miyam tati tawaina amadi namthadana lakliba asidagi free oinana ba Indian constitution gi makhada community asigi oiba separate administration ama choidan lehanabagi matang da kupna khanaki loinana Manipur manungda cookie jo gi oiba separate administration ama lehanana ba makhoi demand asi phangnana ba central government da makhoi oiba karamba wafumsing thamduna taksingani haibagi matang da su khanaki hairi Manipur da percent rule thambadagi state asigi irang tamna pharakpaga iroinana lenga ki mathangi oiba khongthangdi Manipur da patam chupagi oina santi lehenbagi matangdani asiga muphiam asila poda iroinana stakeholder punamona tungda kari thabak lakhot kadabage habi matangda wa khanaba khongnarakle haina atopa pawgali khun amana phungtorakli asamgi makok thongba police officer amana Manipur gi cookie MLA sing cookie loop sing amadi suda leiba group sing gi oiba pham amang asi Guwahati gi mapham amada pangtokre haiba asumbani adu wari adu mafam asigi administration da hana khangalamba tawdana pangthokibani mifam adu ngasi nutil athenga phaw pangthoki adubu masigi matangda ekoina paw amata hana pirakibulaite ekoina phangba pawda mifam adu da miyoi tara mangarom saru yakhi haiba khangle haina PTI na phungtorali nisingba yai chief minister nongtambam birena JSC February 8 da chief minister pham thadokra matung February 13 da Manipur da president rule thomkhibani kumja solisingani kunga tare thawba legadaba Manipur Legislative Assembly hojik suspended animation da thamlibani makha ta update amada maitai bu ST list da chalanaba maheshwar thonawjamna governor da taksankhre RPI athawale gi National General Secretary maheshwar thonawjamna ngasi governor Ajay Kumar Bala unaduna maitai bu constitution gi ST list da chalanbina ba taksankhre RPI athawale Manipur State Committee gi president su oiriba maheshwar thonawjamna lusingo mihut kangbu amana ngasi Pabon da satuna maitai bu ST list chalanbina ba thabak lokhat binana ba memorandum ama pisanduna taksanki memorandum pisaluraba matungda permission unabada maheshwar thonawjamna hai maitai asi British matamdagi North East India da khundaba indigenous tribe amani hainba recognize tawraba furup amani India na British ki makutagi ningkha tamba phanglo matung kumja solichin chama ponyakai matoida Indian constitution sema matamda maitai asi scheduled tribe list dagi lokthokibani matam andudagi horoklaga ngasi phawada maitai na phawam tawba hak kaya ama phangduna lakli scheduled tribe list da yawa haibasi maitai singi right ni process asi state government na center da recommendation piraba matungda haugadaba maramna ngasi Manipur gi governor da RPI athawale na tasangibani governor gi makai dagi su wapam asi yama lumna lowolena ahen miyeng sangani haibagi thajaba piraki haina su maheshwar thonawjamna phungtoki makha ta update amada Indiana naga political issue lumna lowde India mapukjel sengde NNCNIM all naga student association Manipur ansam amadi tangkhul katamnaw saklo napsindana 15 rak suba naga plebiscite de ge thoram asi Urkhul district headquarter gi town hall da pangthokre thoram adu saruk yakiba singna athubada naga political solution puraknaba wafam phungtokpagaloina India na ngasi phawa naga issue gi waroisin puruktana thambada pianda wafam singthongki loina me 13 asida naga plebiscite de laktopagaloina numit asida naga ta wafam singda school yauna loisang singsoti oinabasu laktokki amaromda 15 suba naga plebiscite de ga mai loina NNCNIM gi chairman Q Tukuna sovereign nation ama oina naga political identity gi mayek singna khangananaba amata oina naga sing leptuna sigumba historic oiba amadi sumduna lehoragadaba ningsing thoram ama pangthokpada apena poi declaration of naga independence amasung plebiscite yumpham oikhiba framework agreement gidamak naga singna matam pumbada lepkani haina phungthoki kumja sok lising samapan kunmapan gi January 10 da naga singna Simon Commission da memorandum ama pisan chiba adumana
Naga Declaration of Independence की मरु हुनबा होक्रबनी मसी नागा सिंगी historical amadi political right ka mari lenaba naga yangi pukningda yektuna lehorgadaba thodo amani amadi masima hujiksu naga lingi manungda leiriba naga miyangi nakongda nindana leiri indigenous miyangi leiriba international law amadi human right na pambai oidana naga miyangi democratic spirit ama laknabagi lambi ama oinabagi damakta isor thagali haina wafam thamki indo naga historic asina indian singi pukningda kari karamba miyeng naga sina yenglibage haibagi chapchaba khangtoknabagi para ama ohele naga politicians movement asi sahi humra manga pharakle adubu sanglab sahi asi makoi politician ideology amadi constitution gi manungda naga miyambu namdana ki handana lakli makoi gi india thajaba hatpa lamchana aikoi gi hakki damakta mangda hena kongphom chena leptuna chungsanabagi thonga pibu oina thokle naga nation amagi senglaba sovereign right pu occupational force na kaidonungda machi ba pibu ngamloi haibase senglaba naga political movement asina taklabani haina supungtoki mahang makha tardana ngachidi amuk hanna common drive ki matangda wafam kya ngangnaba amuk horakle matang sida india na khanggadabadi makoi gi agency gi khaido khaijing gi toriba politics pu naga miyamna mayek sengna ubo ngami haibasini common drive ki wafam ase yamna historic oiba kumja so 2015 gi august 3 da sign tawnakiba framework agreement adubu masak maong dugaina honarakpani framework agreement adu india na naga gi unique story bu masak khangi haidana sign tawnakraba agreement amani adumakna naga Declaration of Independence asi asumbani haina takrabani haina sumakata na phungtoki naga political solution amasung framework agreement ani asi kaitungda tokhaiba yaroi framework agreement gi wangwada purakwa solution amata sanaba yaroi framework agreement gi thakta makata na Indian constitution gi makada atei agreement amata sign tawnaroi ekhoi gi asumba puwari masak munna khangi amadi masigi damakta naga sina matam chupoda ikai kunagani kumja solution samapon nipu tariki august 13 da naga sing sovereign independent nation amagi damak lepli haiba malengi miyamna kan khibagalena peli bisita sovereign naga nation bu sada ogdamapan dasming mapan da sokotibani masimak ekhoi gi democratic right amadi dignity ni maram asina naga independence amasung naga plebiscite yumphang oikiba framework agreement gi damak matam pumda naga miyamna lepkani haina su NSNIM gi chairman Q Tukuna makhata na phungtoki makhata update amada NIT Manipur gi register yauna aranwa tawusing mathakta akan bathabak lokholagani lamphenda leiriba NIT National Institute of Technology da aranwa thabak thawong kya chathariba register amasung mahaki khutchabi mi kharagi mathakta KCP PWG gi MC unification akan mathabak lokholagani masida miyamasu pangal thona hapiyu hairi lup asigi PRO chingkai nganbana thador pocher lamada NIT gi register KS tomba amadi magi khutchabi staff thamai bandagi computer gi assistant professor Khelchandra Uripo Bamarchari lekaidagi civil engineering department gi assistant professor Romejit amasung register masagi PA oiriba pangaidagi Robita hairiba miyoi asina tawkhiba thabok sing loinana NIT gi recruitment da question leak oikhiba amasung office manungda makoina register ga manaraga tawkhiba aron athukya adugi marik chumba wafam sing 2023 gi December 19 da miyam da khanba laikre kunai asigi tanglaba lan oigadoriba institute asibu kannana honabada miyam gi mateng nibolena phattaba huran bithabak asida general meeting asigi mathakta party nakanba thabak amadi miyeng changlakpa matamda lebak miyana pangal thona hapiyu asiguma aram thabak tabusing asigi matangda gyan tana wari sananaba haidana kyarak honadana lakpani adubu laibak thibadi akoi wari sananaba amadi unanaba honabada mateng pangba isil inaw kya amasu ekoi party gi comrade tara gi mathakta kulai kya amaga konana phanba amadi awafunu tahankre masigumba ngakpi bagam loidaba thabak thawong mayam asina maram oiraga haiba misosing asigi manaktagi miyam lakma lebiyu hai makhata update amada central government gi pandamdi terrorist maru phangda muthatpani Amit Shah Kashmir yauna leba asigi tongan mafamsingda operate toriba terror outfit singda Union Home Minister Amit Shah akan warning torodana central government gi pandamdi leba asigi mafam khudimakta leiriba terrorist sing maru phangda muthatpani terrorist singna chathaba thabak thawong sing central government na khangduna leiroi haina phungtokre Delhi da pangthokiba thorom amaga mari leina Union Home Minister Amit Shah na haikibada Prime Minister Narendra Modi gi lising makhada Kashmir yauna leba asigi North East amasung left wing extremist singna tholaba daga singda center gi makedagi akanba pakhum chapchana bikre terrorist singna makoigi pangdaba attack adu makoigi mai pakwa amani haina logbu yai adubu makoina khangadabadi Narendra Modi government na terrorist amata lemna tharoi leba sigi mafam kudimota terrorist maru phangna muthatpa
ꯍꯥꯏꯕꯁꯤ ꯁꯦꯟꯇꯔꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯅꯤ ꯃꯈꯥꯗ ꯑꯞꯗꯦꯠ ꯑꯃꯗ ꯕꯥꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯃꯤꯡ ꯆꯟꯕ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯔꯣꯏ ꯗꯤꯖꯤꯇꯦꯜ ꯒꯕꯔꯅꯥꯟꯁ ꯑꯃꯒꯤ ꯄꯥꯟꯗꯝꯗ ꯑꯅꯧꯕ ꯕꯥꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯔꯨꯜ ꯆꯠꯅꯅꯕ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯕꯥꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯃꯤꯡ ꯆꯟꯕ ꯑꯃꯁꯨꯡ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯗꯠ ꯕꯥꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯕꯥꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖꯁꯤꯡꯗ ꯃꯤꯡ ꯆꯟꯕ ꯚꯣꯇꯔ ꯑꯥꯏꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯥꯁꯄꯣꯔꯠ ꯏꯟꯁꯨꯔꯦꯟꯁ ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯦꯟꯔꯣꯜꯃꯦꯟꯠ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯦꯔꯤꯌꯦꯖ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄ꯭ꯔꯣꯄꯔꯇꯤ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯑꯃꯗꯤ ꯏꯟꯍꯦꯔꯤꯇꯦꯟꯁꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯅꯧꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯖꯤꯇꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁꯤꯡ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯕꯥꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯂꯧꯕ ꯑꯃꯁꯨꯡ ꯑꯞꯗꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯤꯚꯤꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯋꯦꯕꯁꯥꯏꯠꯁꯤꯡꯗ ꯚꯤꯖꯤꯠ ꯇꯧꯒꯗꯕꯅꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯂꯣꯛ ꯇꯧꯕ ꯗꯤꯖꯤꯇꯦꯜꯂꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯔꯕ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡꯁꯨ ꯅꯧꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯧꯅ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ-ꯃꯄꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯍꯦꯟꯅ ꯂꯥꯏꯍꯟꯅꯅꯕ ꯕꯥꯔꯊ ꯗꯇꯥꯁꯤꯡ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯁꯤꯁꯇꯦꯝꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯔꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯅꯧꯕ ꯕꯥꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯔꯨꯜ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯖꯔꯅꯤꯗ ꯍꯦꯟꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯒꯅꯤ ꯕꯥꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯑꯁꯤꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯑꯣꯏꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯤꯁꯇꯦꯝꯗ ꯍꯦꯟꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ ꯃꯈꯥꯗ ꯑꯞꯗꯦꯠ ꯑꯃꯗ ꯑꯥꯔꯃꯤꯅ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 62 ꯃꯌꯥꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯁꯝꯇꯥꯜ ꯑꯦꯔꯤꯌꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯈꯨꯠ ꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯂꯣꯜꯂꯨꯞꯁꯤꯡ ꯑꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ AK-47 ꯔꯥꯏꯐꯜ 8 RPG ꯂꯣꯟꯆꯔ ꯑꯃ M4 ꯔꯥꯏꯐꯜ ꯑꯃ ꯑꯃꯁꯨꯡ SBPL ꯒꯟ 4 ꯐꯥꯔꯦ ꯗꯤꯐꯦꯟꯁ PROꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 10 ꯑꯗꯨ ꯀꯣꯝꯕꯦꯠ ꯗ꯭ꯔꯦꯁ ꯁꯦꯠꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯕꯣꯔꯗꯔ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯒ ꯂꯥꯟ ꯇꯧꯔꯤꯕ ꯂꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯈꯪꯂꯕꯁꯨ ꯀꯔꯝꯕ ꯂꯥꯂꯣꯜꯂꯨꯞꯀꯤ ꯀꯥꯡꯕꯨꯁꯤꯡꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗ ꯕ꯭ꯔꯖꯠꯅ ꯄꯥꯟꯕꯗꯒꯤ ꯁꯤꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯔꯨꯆꯔꯈꯥꯟꯒꯤ ꯋꯦꯁ ꯁꯤꯡꯕꯨꯝꯗ ꯂꯩꯕ CRPFꯀꯤ 23 ꯁꯨꯕ ꯕꯠꯇꯥꯂꯤꯌꯟꯗ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯏꯟ ꯀꯃꯥꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯍꯥꯔꯝꯕꯝ ꯄ꯭ꯔꯚꯨ ꯆꯠꯇꯤꯁꯒꯔꯗ ꯃꯥꯑꯣꯏꯁꯀꯤ ꯃꯥꯌꯣꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗ ꯕ꯭ꯔꯖꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯆꯠꯇꯤꯁꯒꯔꯒꯤ ꯖꯪꯒꯜ ꯑꯦꯔꯤꯌꯥꯗ ꯆꯠꯊꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯃꯇꯝꯅꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯆꯠꯊꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯕ꯭ꯔꯖ ꯇꯥꯔꯛꯄꯗꯒꯤ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ